Hello? Noi lei mafamse kada wai wai duno khoi khangdreba. Lambi afabam leibudo adudagi lambi fataba koila thadabuda aduda hajalo. Ado sida Shaktiman yadaba ni leraga khoi somil leibaje som side to oidoiro. Oidoine adomda. O aduda khoi change lambi ani phangba leije. Adai khara changaga khoi dum leire. Si chum changwa hairo. Hoi hoi khoi yorkodare adudi. Hoi fare fare. Hoi moyori. Hello, ai khoi baba ga ne thabam chali bai gari kan thauri buko ai nga lai torok ko hai asi le re thau jalo kham ma yare wow masak ka de phajaram no male Yore lakpa kayam kuiragi chen lakpada ngairida tha jai sina kana oiduino thajai sina ai magna lanchenbi ado daloya ai sina karamno loya ai sina mane aduga aigina nanau minga jina nanau ga mi maming athon bagai ji mangon da loi thon jalaba kainom tawre base adudi loyaga thajagadi swaida ngak phamina horo lanchen biga ibani di ngak asaida haidorase haidi wa khangmandaba maleba law kaino nangju wa khangmandaba maleba moini ngak unajawni law hoi thaja dudi sanoro ko nangju sida kok phamoe thaja sidaidi nabani sanahoro ko nangi mingdo lanchen bi haiba natro hoi law ibani jo sai sum phamorase ado mabani ji chade chane kai jang sarage kangsui jai akhoi lamjembi ga irang si khak theunaraga mabani jibu hojita thengna mi kaino yana jabai ni kaino ibani di wari sanaraga chulae naksana badi moini hengre ne ha nangju katang changjalo dana is haina de law sai sum phamasi law phammo kaino yare da sum lepcheragi sum lep leibdo nungai ten tawni phammo kaino yarane nang sum lep leibdo ai nungai ten tawne ba se phammo se ai sum lepcheragi se phammo ba se kai no haina de he nupa na kai nupi gudang tap dawri ye shimadi ya dine nangje masak yang fajaram is kaidin thaja sasila lo dribo dang ba kaidorage sasila kaidorage dam phingi duba kaidorage ba kai do jano sinamu phing sakai ji daga pai ji na kai do ro jano ngang sida kaidorage dam phingi duba kaidorage ba nan chemi ngai ko kaidorage mi ngai khomi chamina jemi nang ba ngai khomi chamina jemi nang ba ngai kho araga nan chemi ngai ko chamina jemi nang ba daga kai do ro ge bangang da kai do ruino ba asi nupise makhut aina khitang ne ba souri je
ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯝꯕꯩ ꯃꯑꯣꯡꯗ ꯆꯠꯈꯤꯕ ꯋꯥꯅꯦꯕ ꯑꯁ ꯗꯥꯀꯥ ꯐꯩꯖꯨꯕ ꯑꯉꯥꯡ ꯉꯁꯤꯈꯛ ꯊꯦꯡꯅꯕꯗꯨꯗ ꯀꯩꯗꯧꯕ ꯊꯦꯡꯉꯨꯏꯅꯣꯕ ꯆꯥꯅꯤꯡꯉꯦꯗꯅꯕꯨ ꯈꯨꯠ ꯑꯅꯤ ꯄꯥꯏꯔ ꯆꯥꯔꯣꯗꯤ ꯐꯨꯡꯒꯠꯄ ꯇꯥꯕꯅꯦ ꯗꯥꯀꯥ ꯐꯩꯅ ꯇꯧꯔꯤꯁꯦ ꯐꯨꯡꯒꯠꯍꯧꯔꯤꯅꯦ ꯐꯨꯡꯀꯠꯄꯩ ꯋꯥ ꯅꯠꯇꯦꯃꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕꯅꯦꯕ ꯑꯩꯅ ꯈꯤꯇꯪꯅꯦꯕ ꯁꯣꯛꯎꯔꯤꯁꯦ ꯃꯈꯨꯠꯇꯨꯗ ꯀꯣ ꯏꯁ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂ ꯆꯠꯈꯤꯕ ꯋꯥꯅꯤꯗ ꯑꯗꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯅꯪ ꯅꯝꯗꯅ ꯅꯝꯕꯔ ꯂꯧꯒꯗꯧꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯝꯕꯔ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯅꯨꯀꯣ ꯑꯩ ꯅꯝꯗꯅ ꯀꯣꯏꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯐꯣꯟꯗꯣ ꯂꯣꯏ ꯂꯧꯁꯟꯅꯤ ꯑꯩ ꯑꯝꯇ ꯄꯤꯔꯣꯏ ꯅꯪ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯗꯥꯀꯥ ꯐꯩꯖꯨꯕ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯍꯦꯟꯃꯟꯕꯅꯣꯕ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯐꯣꯟꯗꯣ ꯑꯗꯨꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯈꯪꯉꯦꯕ ꯗꯥꯀꯥ ꯐꯩ ꯑꯩ ꯂꯧꯔꯛꯀꯦꯕ ꯑꯁ ꯃꯣꯏ ꯂꯥꯏ ꯈꯨꯔꯨꯝꯗꯗꯤ ꯃꯤ ꯈꯨꯌꯥꯝ ꯑꯃ ꯃꯊꯪꯗꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯆꯠꯁꯦ ꯈꯨꯌꯥꯝ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯐꯖꯅ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯁ ꯗꯥꯀꯥ ꯐꯩ ꯑꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯅꯤ ꯆꯠ ꯂꯩꯔꯦꯍꯦ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯈꯥꯝꯃꯤꯁꯤꯅ ꯑꯃꯨꯛ ꯑꯁꯤ ꯈꯨꯐꯖꯕꯅꯤ ꯇꯨ ꯑꯁꯤꯁꯦ ꯑꯩ ꯄꯥꯝꯃꯦꯕ ꯀꯔꯝꯕꯅꯣꯕ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕꯤꯁꯦ ꯑꯣ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕꯁꯦ ꯑꯁꯦꯡꯕ ꯄꯥꯝꯃꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯁꯦ ꯏꯅꯥꯎꯅꯨꯄꯥ ꯀꯩꯀꯥ ꯂꯥꯛꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯁꯤꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯏꯅꯥꯎꯅꯨꯄꯥ ꯀꯩꯀꯥ ꯂꯥꯛꯃꯤꯟꯅꯕꯅꯦꯕ ꯐꯣꯟ ꯑꯝꯇ ꯇꯧꯖꯒꯦꯕ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯐꯣꯟ ꯑꯝꯇ ꯇꯧꯖꯒꯦꯕ ꯀꯩꯅꯣ ꯃꯥꯏ ꯃꯃꯤꯁꯤꯕꯨ ꯑꯗꯨꯝ ꯐꯣꯟꯗꯤ ꯑꯗꯨꯝ ꯈꯞꯄꯤꯁꯤꯕꯣ ꯆꯠꯂꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯤ ꯑꯉꯥꯡꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕꯅꯦꯕ ꯆꯠꯂꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯕ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯟ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯆꯠꯂꯦꯀꯣ ꯍꯣꯏ ꯀꯗꯥꯏ ꯅꯝꯕꯗꯤ ꯀꯗꯥꯏ ꯊꯧꯔꯣ ꯑꯩ ꯐꯣꯟꯗ ꯌꯥꯎꯔꯦ ꯂꯧꯗ ꯂꯧꯔꯛꯑꯕꯅꯦ ꯆꯠꯂꯣ ꯊꯧꯔꯣ ꯅꯌꯥꯝꯕꯁꯦ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯅꯦ ꯍꯩ ꯆꯠꯂꯣ ꯑꯗꯣ ꯀꯥꯏ ꯂꯧꯔꯛꯑꯗꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯅꯝꯕꯔꯗꯣ ꯑꯗꯨꯗꯤ ꯑꯁꯤꯗ ꯈꯥꯝꯃꯨ ꯑꯩ ꯐꯖꯅ ꯄꯤꯔꯒꯦ ꯁꯤꯗ ꯈꯥꯝꯃ ꯀꯩꯗꯧꯗꯣꯔꯤꯒꯦ ꯀꯩꯅꯣ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯔꯒ ꯃꯥ ꯑꯁꯤ ꯆꯪꯒꯩꯁꯤꯕꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯐꯖꯅꯅꯦ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯈꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯐꯝꯗꯁꯨ ꯌꯥꯔꯦꯅꯦ ꯅꯝꯕꯔꯗꯨꯗꯪ ꯄꯤꯔꯛꯑꯣꯅꯦ ꯑꯁ ꯅꯪꯉꯣꯟꯗ ꯅꯝꯕꯔꯁꯦ ꯁꯠ ꯍꯦꯛꯇ ꯄꯤꯕ ꯌꯥꯗꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯅꯝꯕꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯕ ꯑꯩꯁꯨ ꯁꯤꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯝꯕꯔ ꯄꯤꯔꯦ ꯅꯪꯅ ꯄꯤꯗ꯭ꯔꯕ ꯑꯩꯁꯨ ꯄꯤꯔꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔ ꯄꯤꯔꯦ ꯅꯪꯅ ꯍꯌꯦꯡ ꯄꯤꯔꯦ ꯑꯩꯁꯨ ꯍꯌꯦꯡ ꯄꯤꯔꯅꯤ ꯈꯜꯂꯣ 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 ꯅꯪ ꯋꯥꯈꯟꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯇꯜꯂꯦꯍꯦ ꯇꯧꯗꯣꯏꯁꯦ ꯅꯝꯕꯔꯗꯤ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯨꯒꯤ ꯅꯝꯕꯔꯗꯤ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯋꯥꯈꯟ ꯈꯜꯂꯨ ꯇꯧꯒꯦꯁꯦ ꯑꯁ ꯇꯧꯗꯣꯏꯁꯦ ꯃꯥꯅ ꯇꯧꯔꯤꯗꯨꯒ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯇꯧ ꯁꯤ ꯄꯥꯝꯃꯗꯤ ꯇꯧꯋꯣ ꯍꯜꯂꯣ ꯌꯨꯝ ꯌꯧꯔꯕꯣ ꯌꯧꯔꯦ ꯊꯥꯖ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ ꯑꯗꯣ ꯅꯣꯏ ꯂꯟꯆꯦꯟꯕꯤꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯌꯨꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯨꯅ ꯄꯤꯌꯣꯅ ꯍꯥꯏ ꯂꯩꯔꯦꯕ ꯅꯣꯏ ꯅꯌꯥꯝꯕꯗꯣ ꯃꯊꯣꯡ ꯈꯔ ꯆꯥꯗ ꯃꯥꯜꯂꯦ ꯂꯟꯆꯦꯟꯕꯤꯗꯣ ꯁꯥꯎꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯁꯥꯎꯔꯅꯨ ꯑꯝꯇ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯂꯟꯆꯦꯟꯕꯤꯗꯣ ꯃꯥꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗ ꯇꯧꯈꯤꯕꯅꯦ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯉꯁꯤ ꯈꯛ ꯊꯦꯡꯅꯔꯒ ꯃꯥꯅ ꯃꯤꯒꯤ ꯃꯈꯨꯠ ꯃꯆꯥ ꯇꯥꯞ ꯄꯥꯏ ꯍꯥꯏꯁꯤꯕꯣ ꯃꯥꯗꯣ ꯈꯤꯇꯪ ꯈꯟꯊꯔꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯈꯛꯇ ꯏꯀꯥꯏꯔꯛꯑꯦ ꯑꯗꯨꯅ ꯂꯥꯜꯂꯦ ꯑꯝꯇꯪ ꯍꯥꯏꯅꯤꯡ ꯃꯥꯜꯂꯦꯕ ꯑꯗꯣ ꯌꯥꯔꯗꯤ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣꯕꯁꯦ ꯍꯣꯏ ꯍꯥꯏꯔꯒꯦꯁꯦ 811 99 57 699
ꯑꯗ ꯇꯧꯔ ꯆꯠꯄ꯭ꯔ ꯌꯦꯡꯉꯨ ꯇꯥꯔꯕꯣ ꯍꯣꯏ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯄꯤꯔꯣ ꯑꯗꯨꯏ ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯄꯤꯔꯣ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯁ ꯗꯥ ꯀꯥꯛꯐꯩꯁꯤꯗꯤꯕ ꯅꯪꯁꯦ ꯊꯥꯖ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯁꯠ ꯄꯤꯔꯛꯑꯣ ꯁꯤꯜꯂꯣꯁꯦ ꯉꯥꯏꯈꯣ ꯇꯧꯒꯤꯅꯨ ꯑꯩꯒꯤꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯛꯈꯣ ꯅꯝꯕꯔ ꯑꯁꯤꯕꯨ ꯍꯦꯛ ꯈꯨꯠ ꯁꯤꯟꯅꯩ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯛꯑꯒꯦ 99623457281637 ꯇꯧꯖꯔꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯆꯠꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯂꯥꯛꯏꯁꯤꯅ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯜꯂꯣ ꯂꯟꯆꯦꯟꯕꯤ ꯑꯩ ꯉꯁꯥꯏꯒꯤ ꯅꯅꯥꯎꯗꯨꯅꯤ ꯂꯟꯆꯦꯟꯕꯤ ꯐꯣꯟꯁꯦ ꯈꯤꯇꯪ ꯊꯝꯕꯤꯒꯤꯅꯨꯀꯣ ꯅꯪ ꯉꯁꯥꯏ ꯌꯥꯝ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯦꯕ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯑꯗꯣ ꯅꯪꯅ ꯁꯥꯎꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯃꯔꯛ ꯃꯔꯛꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯣꯟ ꯄꯥꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯈꯟꯗꯣꯏꯅꯤꯀꯣ ꯁꯥꯟꯅꯁꯦ ꯇꯣꯏ ꯇꯣꯏꯅ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯃꯔꯛ ꯃꯔꯛꯇꯗꯤ ꯇꯧꯖꯔꯛꯀꯦꯀꯣ ꯂꯟꯆꯦꯟꯕꯤ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤ ꯈꯨꯗꯥꯡ ꯄꯥꯏꯒꯩ ꯄꯥꯏꯔꯨꯔꯒ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯒꯦꯅ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥ ꯇꯧꯏꯁꯦ ꯂꯟꯆꯦꯟꯕꯤ ꯀꯞꯇꯅꯒ ꯇꯧꯏꯅꯦ ꯅꯪꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤ ꯀꯌꯥꯗ ꯃꯥꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥ ꯇꯧꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯀꯣꯜ ꯇꯧꯖꯔꯛꯀꯦ ꯅꯪ ꯄꯥꯏꯕꯤꯔꯛꯎꯀꯣ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯂꯟꯆꯦꯟꯕꯤ ꯏꯁ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯂꯟꯆꯦꯟꯕꯤ ꯅꯪꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯊꯝꯖꯔꯒꯦꯀꯣ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯄꯨꯔꯥ ꯌꯥꯏꯅꯦꯍꯦ ꯃꯥꯜꯂꯦ ꯃꯑꯣꯡꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯞꯄꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯃꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯞꯄꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯅꯦ ꯅꯌꯥꯝꯕꯁꯦ ꯇꯧꯕ ꯉꯝꯕꯅꯦ ꯂꯟꯆꯦꯟꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯔꯕ ꯆꯠꯁꯤꯂꯣ ꯆꯠꯂꯣ ꯊꯧꯔꯣ ꯌꯥꯔꯦ ꯊꯦꯡꯉꯤ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯁꯨꯅꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯀꯗꯧꯕ ꯑꯃ ꯂꯩ ꯗꯦꯠ ꯑꯃ ꯂꯩꯕꯣ ꯌꯥꯏꯅꯦ ꯑꯁ ꯑꯗꯨꯒꯅꯦ ꯅꯨꯄꯤꯗ ꯃꯁꯛ ꯇꯦ ꯐꯖꯕ ꯈꯪꯕ꯭ꯔꯥ ꯂꯝꯗꯤ ꯑꯁ ꯀꯨꯂꯥꯞꯇꯤ ꯂꯥꯞꯄꯦꯍꯦ ꯑꯁ ꯑꯃꯁꯨ ꯂꯩꯌꯦ ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯂꯣ ꯌꯥꯔꯦ ꯆꯠꯂꯣ ꯊꯧꯔꯣ ꯌꯥꯝ ꯂꯩꯔꯦ ꯅꯨꯄꯤꯒꯤꯗꯤ ꯏꯕꯣ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯆꯠꯂꯣ ꯌꯥꯔꯦ ꯑꯩꯗꯤ ꯔꯦꯗꯤ ꯂꯩꯔꯝꯃꯦ ꯗꯥ ꯀꯥꯛꯐꯩꯗꯪꯅꯦ ꯉꯥꯏꯅꯗꯣꯏꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯉꯁꯥꯏ ꯗꯥ ꯀꯥꯛꯐꯩꯅ ꯂꯧꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯁꯜꯂꯒꯦ ꯆꯠꯂꯦ ꯑꯁ ꯀꯅꯥꯅꯣ ꯐꯣꯟ ꯂꯥꯛꯏꯁꯤꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯍꯜꯂꯣ ꯀꯅꯥ ꯉꯁꯥꯏ ꯅꯝꯕꯔ ꯑꯃꯗ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯇꯧꯗꯦꯅ ꯇꯧꯗ꯭ꯔꯒꯕꯨ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯣ ꯉꯁꯥꯏ ꯅꯣꯏ ꯅꯌꯥꯝꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯀꯣꯜ ꯇꯧꯔꯝꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯣꯏꯗꯣꯏꯔꯣ ꯏꯇꯩꯃ ꯍꯦꯛꯇ ꯀꯧꯖꯔꯒꯦꯀꯣ ꯀꯥꯏꯗ ꯏꯇꯩꯃꯅꯣꯍꯦ ꯃꯁꯛ ꯐꯥꯎ ꯈꯪꯖꯗꯦ ꯑꯗꯨꯗꯤ ꯁꯣꯝꯁꯤꯕꯨ ꯄꯤꯁꯤꯑꯣꯔꯒ ꯍꯥꯡꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯪꯖꯗꯦ ꯑꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝ ꯍꯜꯂꯛꯄꯗ ꯅꯣꯏ ꯅꯌꯥꯝꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯅ ꯐꯣꯟ ꯋꯥꯏꯔꯒ ꯇꯧꯈꯤꯕꯅꯦ ꯑꯣ ꯁꯣꯝꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯀꯩꯒꯤꯅꯣ ꯁꯨꯝ ꯆꯨꯝꯅ ꯈꯪꯅꯕ ꯌꯥꯏꯗꯅ ꯐ꯭ꯔꯦꯟ ꯑꯃ ꯈꯪꯅꯕ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯈꯪꯅꯈꯤꯕ ꯉꯥꯛꯇꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯩꯒꯤꯕꯨꯗꯤ ꯁꯅꯥ ꯀꯧꯋꯦ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤꯕꯨꯗꯤ ꯂꯣꯌꯥ ꯀꯧꯋꯦ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯁꯤꯕꯁꯤ ꯌꯥꯗꯧꯔꯤꯍꯦ